ꯐꯨꯔꯨꯞꯁꯤꯡ ꯆꯪꯅꯕ ꯌꯥꯗ꯭ꯔꯤꯉꯩꯗ SIR ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕꯁꯤ ꯆꯦꯛꯁꯤꯜꯍꯧꯗ꯭ꯔꯕꯗꯤ ꯌꯦꯜꯍꯧꯃꯤ ꯚꯣꯇꯔ ꯂꯧꯊꯣꯛꯈꯤꯕ ꯌꯥꯏ꯫ ꯗꯣꯛꯇꯔ ꯂꯣꯀꯦꯟ ꯃꯅꯤꯄꯨꯔꯗ ꯆꯍꯤ 3 ꯍꯦꯟꯅ ꯃꯩ ꯆꯥꯛꯇꯨꯅ ꯂꯩꯔꯛꯂꯤꯕ ꯑꯁꯤꯅ ꯐꯨꯔꯨꯞ ꯃꯁꯦꯜ ꯑꯃꯒ ꯆꯪꯊꯣꯛ ꯆꯪꯁꯤꯟ ꯌꯥꯗ꯭ꯔꯤꯉꯩ ꯑꯃꯗꯤ NRC ꯆꯠꯅꯗ꯭ꯔꯤꯉꯩꯗ ꯁꯦꯟꯁꯁ ꯄꯥꯡꯊꯣꯛꯄ ꯌꯥꯔꯣꯏ ꯍꯥꯏꯅ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯑꯃꯗꯤ CSOꯁꯤꯡꯅ ꯂꯥꯎꯔꯤꯉꯩꯒꯤ ꯆꯩꯔꯛꯇ ꯊꯥ ꯑꯁꯤꯒꯤ 30ꯗꯒꯤ ꯍꯧꯗꯨꯅ ꯑꯀꯛꯅꯕ ꯃꯇꯝꯒꯤ ꯃꯅꯨꯡꯗ ꯁ꯭ꯄꯦꯁꯦꯜ ꯏꯟꯇꯦꯟꯁꯤꯚ ꯔꯤꯚꯤꯖꯟ SIR ꯄꯥꯡꯊꯣꯛꯀꯅꯤ ꯍꯥꯏꯕꯁꯤꯗ ꯆꯦꯛꯁꯤꯜꯍꯧꯗ꯭ꯔꯕꯗꯤ ꯃꯁꯤꯡ ꯌꯥꯝꯖꯗ꯭ꯔꯕ ꯃꯅꯤꯄꯨꯔꯒꯤ ꯌꯦꯜꯍꯧꯃꯤ ꯚꯣꯇꯔ ꯐꯥꯎꯕ ꯂꯧꯊꯣꯛꯈꯤꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯃꯤꯄꯥꯏꯕ ꯄꯣꯛꯂꯦ ꯍꯥꯏꯅ ꯍꯥꯟꯅꯒꯤ ꯃꯤꯅꯤꯁꯇꯔ ꯗꯣꯛꯇꯔ ꯈ꯭ꯋꯥꯏꯔꯥꯛꯄꯝ ꯂꯣꯀꯦꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯉꯔꯥꯡ ꯄꯥꯎꯅꯥ ꯀꯩꯊꯦꯜꯒꯤ ꯀꯥꯈꯨꯂꯣꯡ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜꯗ ꯄꯥꯡꯊꯣꯛꯄ ꯁꯒꯣꯜꯕꯟ ꯕ꯭ꯂꯣꯛ ꯀꯪꯒ꯭ꯔꯦꯁ ꯀꯃꯤꯇꯤꯅ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯀꯪꯒ꯭ꯔꯦꯁꯀꯤ ꯊꯧ ꯄꯨꯕ ꯑꯃꯗꯤ ꯍꯥꯟꯅ ꯄꯨꯔꯝꯕꯁꯤꯡ ꯌꯥꯎꯅ ꯑꯍꯜ ꯂꯃꯟꯁꯤꯡꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯄ ꯒ꯭ꯔꯦꯇꯤꯇ꯭ꯌꯨꯠ ꯗꯦꯒꯤ ꯊꯧꯔꯝꯗ ꯑꯊꯣꯏꯕ ꯃꯤꯊꯨꯡꯂꯦꯟ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯔꯗꯨꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯗꯣꯛꯇꯔ KS ꯂꯣꯀꯦꯟꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯆꯍꯤ 3 ꯍꯦꯜꯂꯛꯂꯕ ꯏꯔꯥꯡ ꯑꯁꯤꯅ ꯍꯧꯖꯤꯛ ꯍꯣꯔꯦꯟ ꯀꯔꯤ ꯊꯣꯛꯀꯅꯤ ꯍꯥꯏꯕꯁꯤ ꯇꯝꯕ ꯉꯝꯗ꯭ꯔꯤ꯫ ꯀꯥꯡꯂꯨꯞ ꯃꯁꯦꯜ ꯐꯥꯎꯕ ꯆꯪꯊꯣꯛ ꯆꯪꯁꯤꯟ ꯌꯥꯅꯗ꯭ꯔꯤ꯫ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔꯗ ꯁꯦꯟꯁꯁ ꯄꯥꯡꯊꯣꯛꯇ꯭ꯔꯤꯉꯩꯗ NRC ꯆꯠꯅꯍꯟꯒꯗꯕꯅꯤ ꯍꯥꯏꯅ ꯀꯪꯒ꯭ꯔꯦꯁ ꯑꯃꯗꯤ ꯑꯇꯣꯞꯄ ꯄꯥꯔꯇꯤ ꯌꯥꯎꯅ ꯃꯤꯌꯥꯝꯅ ꯂꯥꯎꯔꯤꯉꯩꯗ ꯁꯦꯟꯁꯁ ꯄꯥꯡꯊꯣꯛꯅꯅꯕ ꯊꯕꯛꯇꯤ ꯑꯌꯥꯝꯕ ꯂꯣꯏꯁꯤꯜꯂꯛꯂꯦ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯑꯀꯛꯅꯕ ꯃꯇꯝꯒꯤ ꯃꯅꯨꯡꯗ SIR ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯑꯁꯤ ꯀꯥꯡꯂꯣꯟ ꯆꯨꯝꯅ ꯄꯥꯡꯊꯣꯛꯍꯧꯗ꯭ꯔꯕꯗꯤ ꯃꯅꯤꯄꯨꯔꯒꯤ ꯂꯩꯖꯔꯤꯕ ꯌꯦꯜꯍꯧꯃꯤ ꯚꯣꯇꯔ ꯐꯥꯎꯕ ꯂꯧꯊꯣꯛꯈꯤꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯀꯤꯕ ꯂꯩꯔꯦ꯫ ꯐꯨꯔꯨꯞꯁꯤꯡꯁꯤꯒꯤ ꯃꯔꯛꯇꯁꯨ ꯃꯐꯝ ꯑꯃꯗꯒꯤ ꯑꯃꯗ ꯆꯪꯕ ꯌꯥꯗ꯭ꯔꯤꯕꯅꯤꯅ ꯑꯀꯛꯅꯕ ꯃꯇꯝꯗ SIR ꯄꯥꯡꯊꯣꯛꯄ ꯆꯨꯝꯂꯣꯏ꯫ ꯏꯔꯥꯡ ꯊꯣꯛꯇꯕ ꯁ꯭ꯇꯦꯠꯁꯤꯡꯗ ꯄꯥꯡꯊꯣꯛꯄꯗ ꯐꯥꯎꯕ ꯑꯆꯧꯕ ꯋꯥꯊꯣꯛ ꯑꯃꯗꯤ ꯄꯦꯟꯅꯗꯕ ꯀꯌꯥ ꯂꯩꯔꯤꯕꯅꯤ꯫ SIR ꯑꯁꯤꯁꯨ ꯀꯨꯝꯖꯥ 2005ꯒꯤ ꯐꯣꯇꯣ ꯌꯥꯎꯗꯕ ꯏꯂꯦꯛꯇꯣꯔꯦꯜ ꯔꯣꯜꯗ ꯕꯦꯖ ꯇꯧꯔꯒ ꯄꯥꯡꯊꯣꯛꯀꯗꯕꯅꯤꯅ ꯃꯁꯤꯅ ꯀꯗꯥꯏ ꯐꯥꯎꯕ ꯖꯦꯅ꯭ꯌꯨꯟ ꯑꯣꯏꯅ ꯄꯥꯡꯊꯣꯛꯀꯗꯒꯦ ꯍꯥꯏꯕꯁꯤ ꯑꯆꯧꯕ ꯋꯥꯍꯪ ꯑꯣꯏꯔꯤ꯫ SIR ꯄꯥꯡꯊꯣꯛꯇ꯭ꯔꯤꯉꯩꯗ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯁꯤꯡꯒ ꯀꯨꯞꯅ ꯈꯟꯅꯗꯨꯅ ꯀꯥꯡꯂꯣꯟ ꯆꯨꯝꯅ ꯄꯥꯡꯊꯣꯛꯅꯅꯕ ꯑꯃꯁꯨꯡ ꯌꯦꯜꯍꯧꯃꯤ ꯚꯣꯇꯔꯁꯤꯡ ꯀꯛꯊꯠꯇꯅꯕ ꯀꯨꯞꯅ ꯈꯟꯅꯕ ꯆꯪꯂꯤ꯫ ꯆꯍꯤ 19 ꯁꯨꯔꯕ ꯚꯣꯇꯔꯁꯤꯡꯒꯤ ꯍꯛ ꯃꯥꯡꯍꯟꯗꯅꯕ SIR ꯍꯧꯗ꯭ꯔꯤꯉꯩꯗ ꯃꯇꯤꯛ ꯆꯥꯕ ꯇ꯭ꯔꯦꯅꯤꯡ ꯄꯤꯒꯗꯕꯅꯤ꯫ SIR ꯄꯥꯡꯊꯣꯛꯄꯗ ꯂꯩꯉꯥꯛ ꯄꯥꯏꯔꯤꯕꯁꯤꯡꯒꯤ ꯑꯄꯥꯝꯕ ꯌꯦꯡꯗꯅ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯁꯤꯡꯒꯤ ꯏꯟꯇꯔꯦꯁꯇ ꯄꯥꯡꯊꯣꯛꯄꯤꯌꯨ꯫ ꯃꯅꯤꯄꯨꯔꯒꯤ ꯐꯤꯚꯝ ꯑꯁꯤ ꯌꯦꯡꯂꯒ ꯃꯇꯝ ꯈꯔ ꯊꯤꯟꯊꯔꯒ ꯄꯥꯡꯊꯣꯛꯄ ꯆꯨꯝꯒꯅꯤ ꯍꯥꯏꯔꯤ꯫ ꯊꯧꯔꯝ ꯑꯗꯨꯗ ꯁꯒꯣꯜꯕꯟ BCCꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ NG ꯔꯟꯖꯤꯠ, MPCCꯒꯤ ꯚꯥꯏꯁ ꯄ꯭ꯔꯁꯤꯗꯦꯟꯠ ꯕꯤꯗ꯭ꯌꯥꯄꯇꯤ ꯁꯦꯟꯖꯝ, ꯋꯥꯔꯗ ꯅꯝꯕꯔ 23ꯒꯤ ꯍꯥꯟꯅꯒꯤ ꯀꯥꯎꯟꯁꯤꯂꯔ ꯀꯂꯥꯟ ꯆꯨꯡꯂꯨ ꯒꯥꯡꯃꯩ ꯑꯃꯗꯤ ꯀꯥꯈꯨꯂꯣꯡꯒꯤ ꯁꯤꯅꯤꯌꯔ ꯃꯦꯝꯕꯔ ꯃꯀꯨꯅꯤꯄꯧ ꯀꯥꯝꯃꯩꯅ ꯃꯊꯪ ꯁꯤꯠꯅ ꯊꯧꯔꯝ ꯃꯄꯨ ꯑꯃꯗꯤ ꯑꯈꯟꯅꯕ ꯃꯤꯊꯨꯡꯂꯦꯟ ꯑꯣꯏꯈꯤ꯫ ꯊꯧꯔꯝꯒꯤ ꯃꯅꯨꯡ ꯆꯟꯅ ꯑꯆꯝꯕ ꯂꯦꯡꯌꯥꯟ ꯐꯤ ꯈꯨꯗꯣꯜ ꯇꯝꯗꯨꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯈꯤ꯫ ꯀꯨꯀꯤ ꯏꯟꯄꯤ ꯃꯅꯤꯄꯨꯔꯒꯤ ꯇꯣꯇꯦꯜ ꯁꯠꯗꯥꯎꯟ ꯑꯃꯨꯛꯀꯁꯨ ꯄꯨꯡ 94 ꯁꯥꯡꯗꯣꯛꯈ꯭ꯔꯦ꯫ ꯅꯥꯒꯥ 3 ꯊꯥꯗꯣꯔꯛꯇꯕꯒꯤ UNCꯅ ꯈꯨꯗꯛꯇꯒꯤ ꯏꯀꯣꯅꯣꯃꯤꯛ ꯕ꯭ꯂꯣꯀꯦꯠ ꯍꯧꯈ꯭ꯔꯦ꯫ ꯀꯨꯀꯤ ꯏꯟꯄꯤ ꯃꯅꯤꯄꯨꯔꯒꯤ ꯁꯠꯗꯥꯎꯟꯅ ꯍꯥꯏꯋꯦꯗ ꯄꯜꯂꯤꯕ ꯒꯥꯔꯤꯁꯤꯡ ꯂꯩꯉꯥꯛꯅ ꯏꯝꯐꯥꯜꯗ ꯌꯧꯍꯜꯂꯛꯄ ꯉꯝꯗ꯭ꯔꯦ꯫ ꯃꯥꯎꯗꯒꯤ ꯁꯦꯅꯥꯄꯇꯤ ꯐꯥꯎꯕꯗꯄꯟꯗꯨꯅ ꯂꯩꯔꯛꯄ ꯋꯤꯡꯒꯔ 3 ꯗꯤꯃꯥꯄꯨꯔ ꯔꯣꯝꯗ ꯑꯃꯨꯛ ꯍꯟꯈ꯭ꯔꯦ꯫ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯇ꯭ꯔꯥꯟꯁꯅꯦꯁꯅꯦꯜ ꯗ꯭ꯔꯒ ꯇ꯭ꯔꯥꯐꯤꯀꯤꯡꯗ ꯆꯦꯟꯅꯕ ꯃ꯭ꯌꯥꯟꯃꯥꯔ ꯃꯆꯥ ꯑꯃ NCBꯅ ꯗꯦꯜꯂꯤꯗ ꯐꯥꯔꯦ꯫ ꯏꯟꯗꯣ ꯃ꯭ꯌꯥꯟꯃꯥꯔ ꯉꯝꯈꯩ ꯄꯔꯤꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯇ꯭ꯔꯥꯟꯁꯅꯦꯁꯅꯦꯜ ꯗ꯭ꯔꯒ ꯇ꯭ꯔꯥꯐꯤꯀꯤꯡ ꯅꯦꯠꯋꯥꯔꯛ ꯆꯠꯊꯕ ꯊꯥꯟ ꯆꯤꯟ ꯇꯨꯋꯥꯡ ꯑꯦꯂꯥꯏꯁ ꯆꯤꯟ ꯇꯨꯋꯥꯡ ꯑꯦꯂꯥꯏꯁ ꯂꯨꯋꯥꯡꯒꯥ ꯀꯧꯕ ꯃ꯭ꯌꯥꯟꯃꯥꯔꯗ ꯕꯦꯖ ꯇꯧꯕ ꯗ꯭ꯔꯒ ꯇ꯭ꯔꯥꯐꯤꯀꯔ ꯑꯃ ꯗꯦꯜꯂꯤꯗꯒꯤ ꯅꯥꯔꯀꯣꯇꯤꯛ ꯀꯟꯇ꯭ꯔꯣꯜ ꯕ꯭ꯌꯨꯔꯣ NCBꯅ ꯐꯥꯔꯦ ꯍꯥꯏꯔꯤ꯫ ꯔꯤꯄꯣꯔꯠ ꯑꯁꯤꯒꯤ ꯃꯇꯨꯡꯏꯟꯅ ꯑꯀꯛꯅꯕ ꯄꯥꯎ ꯑꯃꯗ ꯌꯨꯝꯐꯝ ꯑꯣꯏꯗꯨꯅ ꯃꯍꯥꯛꯄꯨ NCBꯅ ꯃꯥꯏ ꯄꯥꯛꯅ ꯐꯥꯕ ꯉꯝꯈꯤꯕꯅꯤ꯫ ꯃꯤꯑꯣꯏ ꯑꯁꯤ ꯃ꯭ꯌꯥꯟꯃꯥꯔ, ꯃꯤꯖꯣꯔꯥꯝ, ꯃꯅꯤꯄꯨꯔ, ꯑꯁꯥꯝ ꯑꯃꯗꯤ ꯇ꯭ꯔꯤꯄꯨꯔꯥꯒꯤ ꯀꯣꯔꯤꯗꯣꯔꯗ ꯗ꯭ꯔꯒ ꯇ꯭ꯔꯥꯐꯤꯀꯤꯡꯒꯤ ꯊꯕꯛ ꯆꯠꯊꯗꯨꯅ ꯂꯥꯛꯈꯤꯕ ꯃꯤꯑꯣꯏꯅꯤ꯫ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗꯒꯤ ꯃꯍꯥꯛꯄꯨ NCBꯅ ꯃ꯭ꯌꯥꯟꯃꯥꯔꯗꯒꯤ ꯍꯤꯔꯣꯏꯟ ꯑꯃꯁꯨꯡ ꯃꯦꯊꯥꯝꯐꯦꯇꯥꯃꯥꯏꯟ ꯁꯞꯄ꯭ꯂꯥꯏ ꯇꯧꯕ ꯏꯟꯇꯔꯅꯦꯁꯅꯦꯜ ꯁꯞꯄ꯭ꯂꯥꯏꯌꯔ ꯑꯃꯅꯤ ꯍꯥꯏꯅ ꯃꯁꯛ ꯈꯪꯂꯛꯈꯤꯕꯅꯤ꯫ ꯗ꯭ꯔꯒꯁꯤꯡ ꯑꯁꯤ ꯃꯍꯥꯛꯅ ꯃꯤꯖꯣꯔꯥꯝ, ꯃꯅꯤꯄꯨꯔ, ꯑꯁꯥꯝ ꯑꯃꯁꯨꯡ ꯇ꯭ꯔꯤꯄꯨꯔꯥ ꯐꯥꯎꯗꯨꯅ ꯄꯨꯔꯒ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯃꯐꯝ ꯀꯌꯥꯗ ꯌꯣꯟꯕꯅꯤ ꯍꯥꯏꯔꯤ꯫ ꯑꯍꯥꯟꯕ ꯑꯣꯏꯅ ꯋꯥꯍꯪ ꯄꯥꯎꯍꯪ ꯆꯠꯊꯕꯗ ꯃꯍꯥꯛ ꯂꯨꯄꯥ ꯀ꯭ꯔꯣꯔ 115 ꯔꯣꯝꯒꯤ ꯃꯃꯜ ꯑꯣꯏꯒꯗꯕ ꯗ꯭ꯔꯒ ꯇ꯭ꯔꯥꯐꯤꯀꯤꯡꯒꯤ ꯊꯕꯛꯇ ꯆꯦꯟꯅꯩ ꯍꯥꯏꯕ ꯈꯪꯂꯦ꯫ ꯃꯁꯤꯒꯤ ꯃꯊꯛꯇ ꯃꯍꯥꯛ NCB ꯑꯒꯔꯇꯂꯥ ꯖꯣꯟꯅ ꯀꯨꯝꯖꯥ 2023ꯗ ꯃꯦꯊꯥꯝꯐꯦꯇꯥꯃꯥꯏꯟ ꯀꯤꯂꯣ 13 ꯑꯃꯁꯨꯡ ꯍꯤꯔꯣꯏꯟ ꯀꯤꯂꯣ 2ꯒ
दशमिक निपान फाबद चेन्नई कुमजा लिसिंग अनिगा कुनमंगा दसु एनसीबी अगरतला जोन मेथापेटामाइम किलो निफुक मापन दशमिक अमा फाबगी केस दसु चेन्नई हरी महांगना ड्रग ट्रैफिकिंग की थबक से सथबदा बुंखान थोना कौबा मियोय अमनसु मंगोंद मतेंग पांगले हाइबा खंगबा ngamle महाकी मतेंग पांगलंबी लालरमपारी कौबी नुपी अमदी एनसीबी ना कुमजा लिसिंग अनिगा कुनमरी दा फागतपा ngamkrabani असम की कसार डिस्ट्रिक्ट की अबुसाले एलाइस साइफुद्दीन कौबा मियोय अमसु ममांग सहीदा एनसीबी ना फागतkrabani हाइरी हौकीबा सही सोलिसिंग अनिगा कुनमंगा दा एनसीबी ना नॉर्थ ईस्ट स्टेट सिंग खक्तदा केस निफुनिपान लौकत्तुना ड्रग ट्रैफिकर चामगा तरातरुक फगतखी अमसुंग लुपा करोड़ चातरुक का हुमफु मंगा रोंगी ममल ओइगदबा ड्रग सिंग रिकवर तौकी हरी चलिब सही सोलिसिंग अनिगा कुंतरुक की ओइना हौजिक फाउबदा ब्यूरो असिना ड्रग का मरी लैनबा केस 38 लौकत्तुना मियोय 50 फागतपा ngamle हरी नरेंद्र मोदी न लेबाक मंगा की खोंगचत चटलिंगैदा पेट्रोल पंप सिंगददी इरांग थोकले लेबाक मियामदा थाउलिंग नसी मपान लेबाक ता चटपगी सांग हंथसी हाइना अपील तौरंबा प्राइम मिनिस्टर नरेंद्र मोदी न माकी लेबाक मंगा की खोंगचत की मनुंग चन्ना ngarang नेदरलैंड्स थादोक्तुना स्वीडन दा थुंगलखिबदा मियामना महापु तरामना ओखरे अदुमपु इंडिया ददी पेट्रोल पंप सिंगदा थाउ फंगनदबदगी मी फुनफम ओइररे हाइरी लेबाक मंगा की खोंगचत की मनुंग चन्ना नरेंद्र मोदी न स्वीडन दा थुंगकिबसी लेबाक अदुगी प्राइम मिनिस्टर क्रिशन गा वारी सानदुना ललोन इतिक इनोवेशन ग्रीन टेक्नोलॉजी अमसुंग पाक्थोक चाउथोकलिबा सेक्टर सिंगदा स्वीडन अमसुंग इंडिया ना अफबा मरी थमनाबा होनबगी पांडमदनी नरेंद्र मोदी न नेदरलैंड्स दा लेरिंगेदा लेबाक अदुगी प्राइम मिनिस्टर रोज जेस्टिन गा वारी सानदुना डिफेंस क्रिटिकल मिनरल अमसुंग अतोपा सेक्टर कयादा याना चेरोल 38 खुयक पिरमखिबनी प्राइम मिनिस्टर की खोंगचत असि लेबाक असिग ललोन इतिक फगदहनबा अमसुंग अतोपा लेबाक का अफबा मरी थमननबगी पांदमदा चतखिबा ओरबसु नाकलमरोमदा इंडिया की मियामददी नरेंद्र मोदी ना इंडिया थादोक्त्रिंगैदा थाउलिकना सिजनसी मपान लेबाक चतपगी सांग हंथसी हाइना अपील तौरंबगा मरी लेनना पाइखलकपा थबक थौरमसिंगना खुदोंचादबा मायोकना हले हारी नरेंद्र मोदी ना मियामदा थाउलिकना सिनसी हाइना अपील तौख्रबा मतुंग लेबाक असिदा ऑपरेट तौरिबा पेट्रोल पंप सिंगदा पेट्रोल नील नत्रगा डीजल नील हाइना थादुना थाउ फंगदबगी चांग हेनगलकली महाराष्ट्र की वासिम डिस्ट्रिक्ट लेबा पेट्रोल पंप अमदा नुंसागी मैसा खांगदुना मियोय कयाना क्यू लेपतुना मतम सांगना थाउ लौननबा ngairaklaba matung थाउ लोइथोखरे हाइदुना पिरक्तबदगी चाउना चारांगनबा थोखरे हरी नुमिद हुमनी हेना थाउ पिरुद्रबा मतुंग मेकुप खरदमक मियोय खरदा थाउ पिरमलगा थाउ लेत्रे हाइना फोंदोरपदगी खोइसाउनरबा मियामना पेंदबा फोंदोरखी चैरक अदुदा मतम सांगना थाउ लौननबा ngairakpa मियोय खरना मखोयगी तुंगदा लाकपा मियोय सिंगदा थाउ पीखी हाइदुना पेंदबा फोंदोक्तुना थाउ फंगखिबा मियोय खरदा ओनसिनदुना असाउबा फोंदोक्खी नाकल अनीना उंखनरिंगैदा पेट्रोल पंप अदुदा थाउ पुबा टैंकर अमा थौजलक्तुना स्टेशन अदुदा थाउ थानदबा होदरिंगैदा थाउ लौननबा ngairamba मियोयसिंगना थोमजिनरक्तुना अमना अमबु इनरक्पदगी खुद थोंगनरक्तुना चाउना इरांग थोकी हारी यूनाइटेड स्टेट्स ना ईरान गा यासिनबा पुरुकननबा पॉइंट मंगा की कंडीशन थमख्रे यूनाइटेड स्टेट्स अमसुंग ईरान की मरक्ते उंखनरिबा असि वारोइसिन पुरुकननबगी पांदमदा यूनाइटेड स्टेट्स ना पॉइंट मंगा की कंडीशन सिंग थमख्रे पॉइंट मंगा की कंडीशन सिंगदा ईरान की न्यूक्लियर फैसिलिटी अमखक्तमक मथौ तौहन्ननबगी वाफम सिंग याउखी वाशिंगटन ना थमखिबा अतोपा कंडीशन मरी की मनुंगदा वेस्ट एशिया की लांदा अमांगता थोक्रबा सिंग की कंपेंसेशन अमत्त पीदबा ईरान की यूरेनियम किलोग्राम 100 रोम यूनाइटेड स्टेट्स ता खुसिनबा ईरान की फाजिनदुन थमलिबा लनथुम चाद कुनमंगा खक्तमक थादोकपा अमसुंग फ्रंट खुदिंगमक्ता लान लेपा हाइब वाफम सिंग असि याउरी यूनाइटेड स्टेट्स ना थमखिबा कंडीशन सिंग असि की मखा तारकपा ओइना ईरान नसु यूनाइटेड स्टेट्स की मथक्ता कंडीशन कया थमलखरे लेबनान दा हौजिक इजराइल गा थेंगनरिबा लान असि लोइसनबा ईरान की मथक्ता थमलंबा अथिंगबा खुदिंगमक लौथोकपा
Iran gi fajinduna thamliba lanthumsing thadokpa handaki lanna sokhaliba singi compensation piba amasung Strait of Hormuz bu Iran gi makhada lai haina sakhangba yauri sahi asigi February da United States amasung Israel na Iran gi mathakta landaba hokibadagi West Asia da ungkhatnabagi sang wangkhalakki Tehran nasu Gulf lebaksing da leiba United States ki mapang sing amasung Israel da target tawduna landa kibaga loinana malem gi thau puthok pusin tawbada yamna maru oiriba lambi ama oiriba Strait of Hormuz Iran na athingba thamjin kibani mamang thagi nipan da Pakistan na watiem duna lan asi lepna nabagi damak wari sa nabagi thabak sing paikhat kibaga loinana nakal ani gi marakta ceasefire su chanakibani Islamabad ta pangthok kiba lan gi waroi sin puruknanaba lebak ani gi marakta wari sanakiba adu mahei yandana loisin kibani Nepal gi singkaro yamana masama ki world record pu amu hanna naunu semtok hanba ngamkhre Nepal gi singkaroi kami ritar saparna malem gi khwaidi gi wangba singdon Mount Everest kuntran ni thoirak subu oina kaduna mahakna hana thamkiba masama ki world record adu amu hanna semtok hanba ngamkhre Sahi yang kai terus suruba singkaroi asina ngarang ayuki pung taraga minit tarani thoi satpa matamda meter lising nipan ga chanipan ni fuapan wang ba singdon asi yau bangam kibani haina Nepalinga ki makha da leiba tourism department na fongdor kre singkaroi asina mai pakna Everest ki singdon yau na ka ki haibadu Everest base camp ta leiba tourism department ki field office station na fongdor kibani kumja lising amaga chamapal humdra ta Kosi province ki Solukhumbu district tapo ki ba singkaroi asi kumja lising amaga chamapal marfutara marida ahanbo oina Mount Everest ki singdon yau bangam kibani